ATR-72 hairiba wahi asi somna soidena tabiramlagani. Masi aircraft makal amani. Hairiba aircraft makal asi aikoina yama toina crash tawagi pau kya ama tare. Handaktasu Nepal ATR-72 plane ama extend thoki. Masida miyoi kya ama siki. Ngasiki video asisu aircraft asiga marilena putok chaba video ni. Loibu pawba amuktang yenglaga karamba thawdokno haibadu soidena khanglakani. People. Investigators are now reviewing the black boxes after videos showed the plane as it appeared to fall out of the sky. Accident asina thokadaba pung ahum watligai thawdokse. August ki tang mapan 2024 Cascabel Airport, Brazil. Numit asida VOEPASS Linhas Aereas Airlines da operate tawriba ATR-72 500 flight 2283 asina Sao Paulo da leva Guarulhos Airport ki damak tonggatoriba passengers mayam aduki thorang togami. VOEPASS Linhas Aereas asi Brazilian regional airlines amani. Hairiba airliner asina nomuda yamdrabada flight chanirom paiduna destination yankai henbada travel togi. Numit aduda laibak thiba nangkraba aircraft adu PS BPB haiduna register tawwa aduga September 2022 da VOEPASS airline Indonesia Korea Pelita air service tagi acquired togi. Hairiba aircraft asi chahi taraga mari sure. Aduga Pratt & Whitney Canada W127M engine anina power tawi. ATR-72 hairiba aircraft makal asi twin engine turboprop maruina atin mafamda paina ba oina France amadi Italy puna develop tawkiba engine ni. Hairiba plane asigi number 72 oiribagi maramdi. Plane asina apunba passengers 72 puba ngambagi capacity adugini. 1989 dagi twin engine turboprop plane asina miyamgi seba tawba horkiba mikup adudagi hauna yamna safety oidaba plane makal am oiduna lakki. Ngasi fawda hairiba ATR-72 plane makal asina aviation gi accident incident puna humputaruk yana thokre. Masigi manungda nipu amadi plane pura kaiduna passengers chamriga humdra romsu siki. ATR-72 gi khwaidigi latest oiba fatal accident adudi January 2023 da Thokhiba Nepal gi Yeti Airlines flight 691 adudi. Hairiba air accident aduda plane aduda tonglakiba passengers humdragni thoimak loina siki. August ki tang mapa 2024 gi ayuk aduda flight aduda tongnanaba passengers yakai nipana boarding tawwa hawi. Tasengna plane adugi capacity asi 72 ni. Atubu hawjik fawda plane asi full magdi oitri. Plane aduda tungdawriba passenger sing aduna Brazil dagi isu torpa document sing mokuta painirani. Plane asida Dr. Khara amasu seminar yawnanaba haiduna chatami. Flight aduda Ariane Astawan Riso amati Mariana Comiran Velim Covid Dr. Ani amasu yawi. Makoi ani si clinical oncology department laibi Cascabel Cancer Hospital gi doctor ni. Hospital adugi statement amatusu asumna hairi. Naha oiribi doctor ani asi yamna hard work kathokpa amaga loina patients kyabu layenge haina. Passengers mayam sing adugi marakta Santa Catarina da Brazilian Father's Day celebrate tawnaba lakiba mapa macha amasu yawi. Aduga passenger amana ticket tikaklaga thengkibana maram oiraga plane asida tongba phangkite. Passenger aduna airport airline worker singa flight aduda tongnaba request kya amatawki. Adubu flight aduda tongbagi ayaba do phangkite. Numit aduki flight aduda pilot ani amadi flight attendant ani amasu yawki. Flight asigi captain Danilo Santos Romano masagi chahi kuntraga mga sure. Captain asi Brazil gi Sao Paulo dagi oiramki amati pilot ama oina chahi tara henbagi experience su lai. Mahakna VOEPASS Airlines asi 2022 da join toki. Apunba 4,500 hours ana paibang ngomkraba captain asi matam pumbada momonta nokwa amati miyamgi mating su pangduna ta lakiba miyoi amani. Mahakna chahi tara helaba aviation ki career asida aircraft makal kya ama paiduna yamna experience su lairaba pilot amani. Maruina Airbus A320 da kyarakana domestic amadi international route ta paibagi experience su lairabani. Captain Romano na asumna maki social media profile de irami.
ATR-72 gi captain ama oina passengers mayam gi safety, cargo amadi crew gi safety amadi aircraft asibu matam pumata paibyan thambagi responsibility adu lawgani haina. Makatana asumna su irami. Mak asi aviation da yamna thawai yauzaba amadi matik chaba service customers amadi airline partner da piba pami su haina. Chahi kuntraga mga suraba captain asi Palmeiras football club ki fan ama oibata natana lamjen chen basu yamna pamjaba misak ama oiramki. Flight adugi co-pilot D Campos Alankar E Silva masage chahi humpukumathoi sure atuga flight attendant Deborah Soper Eliva chahi kunganipan aduga Ruvia Silva di Limana chahi nipukumathoi surami. Flight attendant Ruvia Silva di matam khara Riverauda airport agent oinisu thabak torami. Masigi matungda promotion karaktuna flight attendant oirakhi. Flight attendant oiba haibasi maki manglan ama oiramki. Atuga 2010 dagi hauduna VOEPASS airline asda attendant oina leirakibini. VOEPASS airliner asigi CEO Eduardo Busaki statement amagi matung ina flight asigi crew kudimak matik chaba yamna competent oiba crew ngaktani haina. Numit aduda laibak thiba nangkraba ATR-72 aircraft adana Kaskabel airport tagi minute taraga taruk late oina ayuki pung taraga mathoiga minute yangkai ka taruk chatpa matamda airport thaduki. Atienwa minute anikak runway taxi da thorba matungda flight 2238 aduna runway dagi take off toki. Take off tawkhibagi matung pung 12 ka minute taraga ni thui chatpa matamda flight 2283 asina cruising altitude 17,000 feet wangna paiki. Masigi akaknaba altitude asi flight asina pung anirom maintain tawduna paiki. Flight asina cruising tawringai manungda flight radar 24 na plane asigi ground speed asi 94 dagi 357 knot fawa oiki haina display tawki. Haiba speed range asi pilot sing aduna khara thasabu wadami. Maramdi flight radar 24 asi crowdsourcing amadi volunteers singna aircraft aduna transmitted torokwa data adubu Stockholm da leiba company gi base ta piba data amani. Plane asina pung amamuk pairba matu Sao Paulo airport su yaugadore. Maram aduna flight crew sing aduna landing tawna ba same saba hore. Mapam asida active oiriba sickman advisory amathokami. Haiba advisory asida mapam asigi 12,000 dagina 21,000 feet wang mapamda severe icing tawgi oithokpa lei haina hairami. Adubu aircraft ATR-72 flight 2283 asigi awangba asi 17,000 feet leiramki. SIGMET natroga significant meteorological information asi sathiba weather gi advisory amani. Haiba advisory asida aircraft singi safety information kya amasu yaw. Asumna meteorological report aduda flight asina pairiba area natroga altitude aduda turbulence thunderstorm amadi icing chawgi oithokpa du lei haiduna hairami. Pung amaga minute kunga mathoi tarakpa matamda flight asina paina altitude mangsilakpagi experience ama captain aduna thengaki. Matam aduda flight radar 24 gi data gi matung in aircraft asina feet 17,000 da pairanki. Matam adumaktada flight adugi wings ta unna paksin bahore amati masina maram oiraga flight asina paikatpada apan mapi bahore. Tanja asida plane adugi height adu maintain tawna ba pilot na plane adugi angle of attack adu hengatale. Adubu laibak thibadi plane adugi wings ani aduna wakatan bagi system adu fail oikirami. Masibu yamna asambida aircraft stall haiduna khangnai. Asumna plane amagi angle of attack adubu panthanduna pilot singna plane amagi height gain tawi. Adubu flight asigi stall gi speed adumadi asum hengalaglami. Maramdi plane adugi wings ani ice formation torpana airframe adusu lumtaba hengalai. Asigumba thaudok asida flight amagi height adu hairap wangkhat lamnaga flat spin tawba horakani. Asumna flight amada flat spin torokpa haiba asi yamna khudong thiningai ni. Normal spin ama torokpada recover tawgi technique adumadi matam astadi yararoi. Maramdi plane adugi radar adusu stall oire amadi karisu effect lairoi. ATR-72 gumba plane astadi flat spin dagi recover tawgi option su.
ATR-72 aircraft amadi Airbus Boeing gumbada asigumba spin asigi tested natraga certified tawde nungthilgi pung amaga minute kungamadu chatpa matamni ATR plane asna minute 24,000 feet ki speed ta normal descent tawdigi saruk tara hena yang tare masigi yamna soaking oirba plane aduna laimai de tarakpagi video ama namoki video aduda flight aduna atiyadigi laiduna tarakpa du uri plane asina kai kiba mafam asi pantong pham yaugadaba sumatagi kilometer marpurom tamak ngaiba mi yamna kungna taba mafam amatani laibuk phabadagi mafam adugi mi amata asok apandi yaukide atubu plane aduda tonglakhiba passenger amadi crew pun extend aduda laikide hairiba ATR-72 plane crash asina July 2007 da Brazil da Thokhiba Tam airline crash adugi matungda khwaidagi deadliest oiba plane crash ama haibdu oike official singna asumna haire numit aduda company na victims ki family mayam gidamakta hotel kya book tawki amadi psychologist kya amasu victim family gidamakta thamki asumna Brazilian Aeronautical Accident Investigation amadi Prevention Center na crash adubu investigate tawnaba orders uthuki aviation experts in asumna haina plane gi wings da ice build up torokan crash thokibani haina atubu crash asigi maram adu conclusion tasinbadi kitang thugani hauji plane adugi black box su phangle maram adu ha amam ki matungdadi soidina plane asina karigidamakta kai khibano haibtu aikoina khangmang ngamlakani matang asta Delhi dos Manipur na mayam dagi kanya biyatang nizri amadi karigumba video asibu interesting oibirabadi soidina video asibu like share amadi channel asibu subscribe tawsinbirba kaubigano matangi video da muk thainarasi